Houjik thokliba ising Ichao asina maram oiraga Arambai Tengol Unit 18 na konba mapham shingda Ichao gi Awa-Cheitheng Nanglaba Meeyam Mateng Pangbagi Thabak ngasisu unit asina Leptana Chathari ising thumjin khiduna awaba kaya mayoknariba Meeyam gi damak unit asina chatharakpa tengbang saruka moina ngasisu khwairaman kaithel gi pauna amadi thangal kaithel gi koibada leiba bazar community gi miyoi singda thaknaba ising amadi candle na chingba kaya yenthoke Masida sunatana khwairaman kaithel da panduna leiramba kaithel fambi ima amadi bazar community gi miyoi sing safagada mafam da puthorakhi Arambai Tengol Unit 18 gi commander Khershan Thaudam gi luching makhada ngase ayukta gi hauna chatharakhiba tengbang amadi rescue operation aduda unit asigi tengoloi chamaromna rescue boat amadi excavator sing sizinaki ngasigi tengbang adu kamari leinana Arambai Tengol Unit 18 gi commander Khershan Thaudamna TOMTV da hai Arambai Tengol haibasi Meeyam gini Meeyam gi aifanaba thabak tauba haibasi ekhoi gi pandamni haukiba tang manga da len yauna akan banong lenung sitna yum kya chauna manga ta thokhan kiba matam adu daso Arambai Tengol na Meeyam gi damak chongthoktuna angamba mateng pangkhe haukiba numit kharani asida nong leptana chubadagi Ichao thoktuna miyoi kya haktheng na namadi na koina na chaitheng fangle masida so Arambai Tengol gi tengoloi lesing kya chongthoraktuna aheng nungthil khaidana Ichao thokliba mapham singda changsinduna mamal yamlaba miyoi kya gi thawai kanbada angamba thodang lore Ichao asina maram oiraga isingna thumjin khraba nagaram kairang laifam khunau DM college campus amade khwainaman kaithel na chingba tongan tongan mafamda Arambai Tengol gi tengoloi kya changsinduna miyoi kya rescue tawke nongasi makhata na churaglagadi khangaudana ising Ichao hengalakpa yabage fibamda leibu maramna Arambai Tengol gi tengoloi punamak ising Ichao thengnanaba sem saduna leiri haina Khershan Thaudamna makhata na fogdoki Adai piramne yare Singo lagna re moi sir हेलो अरे आप लोग और भाइयों बहनों आप लोग धीरे धीरे करो हम लोग सब आपके लिए सब मदद करने के लिए आए पहला आप थोड़ा थोड़ा धीरे धीरे करो ngarang na handa yung na nong subo na maram oiraga awa na nanglaba shingda ko unit 18 na konba jaga ko ni magta ko na ngam mateng pangguna ngarang na handa yung na nong subo na maram oiraga awa na nanglaba shingda ko unit 18 na konba jaga ko ni magta ko na ngam mateng pangguna la yung sikokta ngarang magta su adum nongam ne nung tabo adum pangi ngasi sungai hek hawbadagi ngasai uti hawraga hujik kokta adum angam mateng mokti panggena hujik kokti tawjari Jadi impan yo na imai ben sing bazar manung dai thokpan nangau da bugumba bazar manung da kano to bugumba bazar manung da kano to bugumba ai budi sing sau nangau ba imai ben magi posai puthokpan nangau da sing akoina yene itina kole ba jaga ai budi imai ben sing jaga sing je akoina puthokpi ba rescue to bi ba mayama mami samai mathak ta tawgre ngasi bokta ngasi ki so angam makai di tawri huji bokso ado bazar community oina huji koi pona bazar leiba thangan bazar leiba sa bathak ko wat pana maram oiraga huji akoi gi site gi angam ba ising do orsu kano do orsu angam khara pangjage na huji yakana honari tawolosin